ꯈꯣꯏ ꯂꯣꯏꯕꯁꯤꯡꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯒꯗꯕ ꯃꯇꯝꯁꯤ ꯈꯣꯏ ꯎꯄꯨꯒꯤ ꯃꯃꯥꯡꯗ ꯁꯤꯗꯩꯗ ꯂꯩꯔꯤꯕ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯁꯤ ꯗ꯭ꯔꯣꯟ ꯁꯦꯟꯒꯤ ꯃꯃꯥꯏꯅꯦꯕ ꯁꯤꯗ ꯂꯩꯔꯤꯁꯦ ꯗ꯭ꯔꯣꯟ ꯁꯦꯟꯒꯤ ꯃꯃꯥꯏ ꯑꯁꯤ ꯗ꯭ꯔꯣꯟ ꯁꯦꯟ ꯑꯣꯟꯈ꯭ꯔꯕꯒꯤ ꯃꯃꯥꯏꯅꯤ ꯑꯗ ꯁꯤꯒꯨꯝꯕꯁꯤ ꯇꯥꯔꯒꯗꯤ ꯎꯄꯨ ꯃꯃꯥꯡꯁꯤꯗ ꯁꯤꯒꯨꯝꯕꯁꯤ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯀꯨꯏꯟ ꯐꯣꯝ ꯇꯧꯔꯛꯀꯗꯣꯔꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯈꯪꯒꯗꯧꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯈꯣꯏ ꯂꯣꯏꯕꯒꯤ ꯌꯥꯝꯅ ꯆꯦꯛꯁꯤꯟꯒꯗꯕ ꯃꯇꯝꯁꯦ ꯑꯁꯨꯃꯥꯏꯅ ꯗ꯭ꯔꯣꯟ ꯑꯣꯜꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯀꯨꯏꯟ ꯐꯣꯝ ꯇꯧꯔꯛꯀꯅꯤ ꯀꯨꯏꯟ ꯐꯣꯝ ꯇꯧꯔꯛꯑꯒ ꯀꯨꯏꯟꯗꯨꯅ ꯉꯁꯥꯏꯒꯤ ꯀꯣꯂꯣꯅꯤ ꯑꯃ ꯃꯥꯒꯤ ꯇꯣꯉꯥꯟ ꯆꯥꯈꯤꯒꯅꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯇꯣꯉꯥꯟ ꯆꯥꯗ꯭ꯔꯤꯉꯩ ꯍꯥꯏꯕꯗꯤ ꯈꯣꯏ ꯈꯥꯏꯗꯣꯛꯈꯤꯗ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏꯅ ꯈꯣꯏ ꯃꯄꯤꯁꯤ ꯇꯣꯉꯥꯟꯅ ꯄꯨꯊꯣꯛꯍꯧꯕ ꯌꯥꯏ ꯑꯗꯨꯒꯨꯝꯕ ꯂꯧꯁꯤꯡꯗꯨ ꯂꯩꯔꯒꯗꯤ ꯀꯨꯝꯁꯤ ꯆꯍꯤꯒꯤ ꯈꯣꯏꯁꯤ ꯈꯣꯏꯍꯤꯁꯤ ꯃꯔꯥꯡ ꯀꯥꯏꯅ ꯂꯣꯛꯏ ꯑꯗꯨꯅ ꯈꯣꯏꯁꯤ ꯈꯥꯏꯗꯣꯛꯈ꯭ꯔꯗꯤ ꯈꯣꯏꯍꯤ ꯃꯔꯥꯡ ꯀꯥꯏꯅ ꯂꯣꯛꯄ ꯌꯥꯔꯣꯏ ꯑꯗꯨꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯒꯗꯕ ꯃꯇꯝꯁꯤ ꯑꯩꯈꯣꯏꯒꯤ ꯀꯨꯏꯟ ꯐꯣꯝ ꯇꯧꯔꯛꯄ ꯀꯨꯏꯟ ꯁꯦꯟ ꯑꯣꯜꯂꯛꯄꯒꯤ ꯃꯇꯝ ꯍꯥꯏꯗꯤ ꯑꯁꯤ ꯑꯦꯗꯚꯥꯟꯁ ꯑꯣꯏꯅ ꯗ꯭ꯔꯣꯟꯁꯤꯡ ꯑꯁꯤꯅ ꯑꯣꯜꯂꯛꯄꯒꯤ ꯃꯇꯝꯁꯤ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯌꯦꯡꯒꯗꯕꯅꯤ ꯗ꯭ꯔꯣꯟꯁꯤꯡ ꯑꯁꯤꯅ ꯑꯣꯜꯂꯛꯄꯒꯤ ꯄꯥꯏꯔꯛꯄ ꯃꯇꯝꯗ ꯗ꯭ꯔꯣꯟꯁꯤꯡꯁꯤ ꯍꯥꯏꯗꯤ 10-20 ꯁꯨꯔꯛꯑꯕꯗꯤ ꯀꯨꯏꯟ ꯆꯦꯛ ꯊꯨꯅ ꯇꯧꯕꯤꯔꯣ ꯅꯠꯇ꯭ꯔꯒꯗꯤ ꯍꯥꯏꯗꯤ ꯀꯣꯂꯣꯅꯤ ꯑꯃ ꯈꯥꯏꯗꯣꯛꯈꯤꯕꯅ ꯍꯥꯜꯂꯒꯗꯤ ꯀꯨꯝꯁꯤꯒꯤ ꯈꯣꯏꯍꯤ ꯂꯣꯛꯄꯒꯤ ꯆꯥꯡ ꯌꯥꯝ ꯍꯟꯊꯒꯅꯤ ꯈꯪꯃꯤꯟꯅꯁꯤ ꯍꯌꯤꯡ ꯈꯣꯏ ꯂꯣꯏꯕ ꯏꯔꯨꯞꯁꯤꯡ